ꯇꯥꯕꯨꯅꯨꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯦ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯁꯤꯖꯟ ꯅꯝꯕꯔ 1ꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯆꯥꯎꯔꯦꯜ ꯇꯣꯝꯊꯤꯟ ꯗꯤꯅꯦꯁ ꯑꯃꯗꯤ ꯄꯦꯅꯥꯈꯣꯡꯕ ꯀꯃꯜ ꯅꯣꯡꯆꯨꯞ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯆꯤꯡꯗꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯣꯜ ꯌꯧꯔꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯄꯦꯅꯥꯈꯣꯡꯕ, ꯑꯩꯗꯤ ꯃꯐꯝꯁꯦ ꯌꯧꯔꯛꯄꯗ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯁꯦ ꯎꯕꯗ ꯀꯤꯁꯜꯂꯛꯏꯕꯣ"꯫ ꯗꯤꯅꯦꯁꯅ ꯑꯃꯨꯛ, "ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯐꯅꯦꯛ ꯍꯦꯛ ꯁꯦꯠꯂꯣꯏꯕꯣ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯗꯤ"꯫ ꯗꯤꯅꯦꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯗꯣ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯦꯅꯥꯈꯣꯡꯕ ꯀꯃꯜꯅ, "ꯏꯅꯥꯎꯁꯥ, ꯍꯦꯟꯖꯟꯅꯁꯨ ꯈꯟꯈꯤꯅꯨꯗ꯫ ꯈꯥꯅ ꯆꯥꯎꯕ ꯏꯕꯨꯙꯧ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯧꯅꯤꯖꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ"꯫ ꯆꯥꯎꯔꯦꯜꯗꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯁꯥꯗ ꯈꯣꯏꯖꯪꯗꯦ꯫ ꯊꯥꯔꯤꯛꯂꯩꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯇꯣꯝꯊꯤꯟꯅ, "ꯏꯇꯥꯎ, ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯦ"꯫ ꯗꯤꯅꯦꯁꯅ, "ꯑꯩ ꯉꯥꯏꯕꯤꯌꯨꯔꯣ? ꯅꯪꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯀꯤꯔꯝꯅꯤꯅꯦ ꯍꯥ"꯫ ꯇꯣꯝꯊꯤꯟꯅ, "ꯌꯥꯖꯔꯦ ꯏꯕꯨꯡꯉꯣ, ꯁꯛ ꯐꯖꯕ, ꯅꯪꯕꯨ ꯀꯩꯁꯨ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯦ"꯫ ꯗꯤꯅꯦꯁ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄꯦꯅꯥꯈꯣꯡꯕ ꯀꯃꯜꯁꯨ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅ ꯇꯣꯝꯊꯤꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯦꯅꯥꯈꯣꯡꯕ ꯀꯃꯜꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯥꯎꯔꯦꯜꯕꯨ ꯀꯤꯗꯅꯕ ꯋꯥ ꯀꯌꯥ ꯊꯩꯗꯣꯛꯇꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜ ꯑꯉꯛꯄꯅꯤ꯫ ꯐꯅꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯖꯔꯕꯁꯨ ꯄꯦꯅꯥꯈꯣꯡꯕ ꯀꯃꯜ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗ ꯏꯄꯪ ꯄꯪꯊꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯚꯥꯅꯨ ꯑꯃꯗꯤ ꯏꯕꯣꯍꯜ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯚꯥꯅꯨꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯁꯤꯗ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯏꯄꯥꯝꯂꯣꯝꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯇꯥꯟꯅꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ"꯫ ꯏꯕꯣꯍꯜꯅ, "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯏꯕꯨꯡꯗ ꯐꯥꯎꯔꯤꯕ ꯂꯩꯄꯥꯎ ꯃꯌꯥꯝꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯏ꯫ ꯊꯥꯔꯤꯛꯂꯩ ꯍꯣꯏꯗꯁꯨ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ. ꯑꯃꯥꯏꯕꯤ ꯁꯈꯤꯁꯦ ꯑꯆꯝꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ, ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯃꯥꯅꯗꯤ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯂꯝꯗꯧꯔꯤꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯌꯥꯝꯅꯕꯨ ꯍꯦꯛ ꯈꯪꯈ꯭ꯔꯕ ꯑꯩꯈꯣꯏ ꯐꯖꯅ ꯉꯥꯡꯅꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ"꯫ ꯚꯥꯅꯨꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡ? ꯑꯃꯥꯏꯕꯤ ꯁꯈꯤꯕꯨ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯕ? ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ"꯫ ꯏꯕꯣꯍꯜꯅ, "ꯁꯅꯥ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯝꯈꯤꯕꯗꯒꯤ ꯁꯟ ꯑꯁꯤꯕ ꯇꯥꯕꯁꯤ ꯃꯉꯥꯏꯗꯣ ꯀꯔꯤꯝꯇ ꯇꯥꯔꯝꯃꯣꯏꯗꯣ. ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ, ꯃꯈꯣꯏꯗ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯁꯨꯝ ꯆꯤꯡꯅꯔꯕꯅꯤ. ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯅ ꯑꯌꯨꯛꯇꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯁꯈꯤꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯃꯩ ꯊꯥꯒꯠꯂꯒ ꯀꯔꯤꯅꯣ ꯇꯧꯔꯒ ꯂꯩꯍꯧꯕꯅꯤ"꯫ ꯚꯥꯅꯨꯅ, "ꯏꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯕ ꯌꯥꯗ꯭ꯔꯦꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯊꯩꯗꯣꯛꯂꯝꯂꯁꯤ. ꯑꯗꯣ ꯋꯥꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯗ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ"꯫ ꯏꯕꯣꯍꯜꯅ, "ꯍꯣꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. ꯆꯠꯅꯕ ꯇꯧꯁꯤꯀꯥꯟꯗꯦ"꯫ ꯚꯥꯅꯨꯅ, "ꯍꯣꯏ ꯍꯥꯏꯕꯅꯦ,
sum hengang lay lao ko. Asumna Banu amadi Ibohal Khongneng manak tamna chatkre. Khongneng ayuki chak chaba loreduna mangkolda pothaduna leiri. Tanjaduda machal nupi Banu amadi machel nupa Ibohal prap prap changlaklaga Ibohalna Ibai nasilna khurumjari. Khongnengna noidi kadumdagina hogolo yare nakhoibu chak isinga charaklabro. Ibohalna chak ka charaktri dei bai kok chamandana ibai ki nakta nachal nupi ga akhoi ani hongnaraga hekta laklabani. Khongnengna karino nakhoibu kaidabu yaurage ha kaidabu yaurage mi. Banu mabungna thokriba punamak tamjai. Khongnengna ngaiko pakhatkanu nabung ai leiri. Hai tabra mama aikhoi ibemaga isel Ibohanga lakli chaksu charaktri hai. Aikhoi ahum mapanda wa amata tanage nang chak khara longkhatnaba tau hai. Imungdagi Khongnenggi nupina hoi longkhatjarage. Banuna Taton aibu hojik kaidaudoina taurisibo aidi pakhatpana loirimi. Makhoigi mama masase hek leiringai nachalgi punsidane khununggi mukhongda samlaubagum sum leiradabani makhoisida siraga pengadabani. Khongnengna ngaiko phingatkinu prap hekta yaba natene. Hojikti wase khara ludawri. Ibohalna hoi ibai nasilna tabada ngarang laibungda tharik leibu mayam changdana lakna phana tawringai amaibi amana laipau pirai hai. Maduda tharik leigi masada leiriba pumnamak kokjanaba hidaksu haikre hai ibai. Kanagi hawpham leifamga pumnamak takri hairi kamdausigge ibai. Khongnengna wase khara ludawri. Aikhoina tawribasingse arembada loina tarani. Ngaiko chaka khara chathokho aduga makha tana kari tawsige habado amuk tanasi. Asumna makhoi ahum watana duna leikre. Asumdana Chauren Tomthin Penakhongba Kamal makhoi ahum tumduna leiri. Chaurelgi manglanda masak khangdabi nupi amana Chaurenbu kaurai. Aduga asumna hairai. Haugatlo nangna tumduna leiringai nanggi nungsibi mahakti asiba kauba lai mana puduna chatkidawre. Mabu kalhauro laolo haugatlo. Chauren khangprek khangi mamito khangsing lai. Tumduna leiriba Dinesh amadi Penakhongba Kamalbu haudorai. Itaw Oja Penakhongba Itaw Dinesh. Penakhongba Kamal amadi Dinesh phuk haugalai. Makhoi anido mamit singlakle hojikti. Chaurelna Itaw Tomthindi udena. Dineshna hoini itaw aishu wari sana tumthakre. Chaurelna hoine aishu ni itaw wari sana karamaina tumthaginu khangudre. Penakhongba Kamalna ngaiko inausa aswaida leibra yenglusi. Asumna makhoi ahumna Tomthinbu thirakpada phangba kauba leikidre. Awaba amagi mathakta awaba amani. Dinesh amadi Chaurelna mataw Tomthinbu kanna kauri. Tomthindi makhoina kauribado taba kauba leikidre. Masado tarang amada leire.
ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯇꯣꯝꯊꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯊꯤꯟ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯐꯝꯗꯨꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯁꯥꯗꯣ ꯑꯀꯤꯕ ꯂꯩꯇꯅ ꯎꯃꯪꯗꯨꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯇꯥꯎꯁꯤꯡꯅ ꯃꯥꯕꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ "ꯉꯥꯏꯈꯣ ꯏꯅꯥꯎꯆꯥ, ꯃꯑꯣꯡ ꯑꯃꯅꯤ, ꯑꯩ ꯂꯩꯋꯥ ꯀꯥꯡꯂꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯃꯍꯤ ꯃꯌꯥꯏ ꯆꯥꯎꯕ ꯎꯃꯪꯅꯤ, ꯃꯤꯇ꯭ꯔꯪꯇꯅ ꯊꯟꯕꯅꯤ꯫ ꯃꯐꯝꯗꯨꯒꯤ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯅ ꯇꯣꯝꯊꯤꯟꯗꯣ ꯄꯨꯗꯨꯅ ꯆꯠꯄ ꯎꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯥꯎꯔꯦꯜ ꯗꯤꯅꯦꯁ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ ꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯀꯃꯜꯅ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯇꯣꯝꯊꯤꯟꯕꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯒꯤ ꯂꯩꯔꯣꯟꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯄꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯤꯠꯇ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎ, ꯃꯈꯣꯡ ꯃꯈꯨꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ, ꯃꯌꯥꯅ ꯁꯤꯡꯖꯪ ꯁꯤꯡꯖꯪꯃꯨꯛ ꯆꯥꯎꯕ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯅ ꯃꯇꯤꯟ ꯑꯔꯔ ꯇꯥꯕ ꯃꯈꯩ ꯃꯥꯕꯨ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯥꯎ ꯈꯣꯡꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯎꯔꯛꯄꯗ ꯇꯣꯝꯊꯤꯟꯗꯣ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯃꯃꯤꯠ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯗꯤꯅꯦꯁ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯝꯊꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯔꯛꯏ꯫ ꯆꯥꯎꯔꯦꯜꯅ "ꯏꯇꯥꯎ ꯇꯣꯝꯊꯤꯟ"꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ "ꯉꯥꯏꯈꯣ ꯏꯅꯥꯎꯆꯥ, ꯆꯪꯁꯤꯟꯈꯤꯅꯨ, ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ"꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯒ ꯅꯨꯡ ꯃꯆꯥ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯅꯨꯡ ꯑꯗꯣ ꯑꯃ ꯍꯥꯟꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯇꯦ꯫ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯔꯛꯏ꯫ ꯇꯣꯝꯊꯤꯟꯗꯣ ꯃꯁꯥꯁꯨ ꯂꯦꯡ ꯑꯣꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ, ꯏꯐꯥ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟꯗꯣ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯇꯣꯝꯊꯤꯟꯅ ꯋꯥꯟꯊꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯣꯝꯊꯤꯟꯕꯨ ꯅꯝꯊꯗꯨꯅ ꯊꯝꯂꯤ꯫ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯗꯤꯅꯦꯁ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯊꯤꯟꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯣꯔꯣꯡ ꯅꯣꯡꯗꯣꯜ ꯊꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯏ꯫ "ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯆꯝꯕ ꯎꯃꯪ ꯅꯠꯇꯦꯗꯣ, ꯅꯃꯥ ꯑꯩꯅ ꯀꯣꯜꯂꯤꯕ ꯍꯤ ꯌꯥꯏꯇꯅ ꯊꯜꯂꯕ ꯃꯐꯝꯅꯤ꯫ ꯅꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯃꯥ ꯑꯩꯕꯨ ꯊꯧꯅꯤꯖꯧꯗꯣ, ꯅꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯉꯝꯖꯕ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯀꯠꯆꯧꯗꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯅꯥ ꯈꯣꯡꯕ ꯀꯃꯜꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯀꯠꯂꯗꯨꯅ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥꯕꯨ ꯊꯧꯅꯤꯖꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫
Numidang wairamgi matam oirakle. Angan mukorok ipasu hainaba naidana chingya tamna changkre. Korong nongdol thakta ngalibi thajamagi mafamda numidangi matambu sinaramle. Makhoi marido lepa laitana laklingai khanghaude. Yenglubada angakpagi matau oiraba mani muktagum langlaba wangla chauraba pamel kayana koisinduna lairiba mafam adu urai. Mafamduda thinthaba laituna makhoi mari changduna yenglubada ubada pukning huna ningthiraba machu ahungi manana laitingliba sidayai nadayai pambi adu urai. Madu ubada makhoi haraubuna loire wajaramba kayasu kokjare. Khonglai thuna changduna sidayai nadayai pambi adu hekjare. Hojikti asum lakpana khonglou turauba laitana makhoigi khungi khunjin yaurakle. Ngasai mapamda chatkhiba Banu amadi Ibohal makhoi marina lambida wari saduna lakpa adu urai. Banuna yenguni he makhoi pabung makhoina puraiba khau sigi manungda iranglang yauribase aidi jingnaibu. Makhoi pabung aikhoi bu hekta changsilaga hanglasiro. Ibohalna hoine aisu khalibani nangna hariduna faradra. Banuna aduna farani makhoi pabung hekta changlaga hanglase. Prap changsilai aduga Banu amadi Ibohalna Chauren Tomthin amadi Penakhongba Kamalda hanglai. Makhoi marinasu chingnaba laitana wari adu tamlamlaga Thariklai hoigi thongal tamna changkre. Matai manau ngaihak leithaduna watanaraba matungda makhoi anisu prap inarapana Thariklai hoigi thongalda changlakle. Dinesh Tomthin Chaurel Penakhongba Kamalna sumangdagi amaibi sakhibu kauraklaba matungda amaibi sakhido thorakle. Makhoi maribu khambi mai okpire. Madudagi makhoi mari amadi amaibi sakhiga loinana haujikti imungda changkre. Nongmata awa ana hangkidraba mama machagi mangnaba tasilliba Banu amadi Ibohal kari maramgi Thariklai hoida ikhang khangaudana changlakpano haibadu mathangi episode mayam amuk punna taminarasi. Ngasigi wari matek asi pathokjabada soikiba kaya yaurabasu channel asibu thawai yauna tabiriba listener singna ngakpigani aduga channel asibu mayamna support tawbiyu.